ꯃꯣꯔꯦꯗ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 30ꯗꯒꯤ ꯀꯨꯀꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯇ ꯏꯁꯤꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9 ꯐꯥꯎꯕ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯠꯆꯩ ꯑꯃꯠꯇ ꯄꯨꯁꯤꯟꯕ ꯌꯥꯍꯟꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯆꯣꯡꯂꯥꯎꯕꯤ ꯋꯥꯏꯈꯨꯔꯣꯛꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯁꯥꯡꯕꯤ ꯃꯥꯟꯗꯣꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯆꯣꯡꯂꯥꯎꯕꯤ ꯋꯥꯏꯈꯨꯔꯣꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ.ꯇꯣꯝꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯁꯤꯡ ꯑꯦꯜ ꯒꯣꯄꯥꯜ, ꯑꯦꯟ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ ꯒꯧꯔ ꯃꯩꯇꯩ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯤ.ꯍꯩꯆ. ꯕꯣꯏꯒꯂꯨꯟꯅ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ.ꯇꯣꯝꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯉꯥꯛꯁꯦꯜꯂꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯆꯥꯅ ꯊꯛꯅꯕ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕꯗ ꯊꯤꯡꯕ ꯍꯥꯏꯕꯁꯤ ꯂꯣꯟꯅ ꯌꯥꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯄꯥꯡꯗꯕꯒꯤ ꯊꯕꯛꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯌꯥꯅꯤꯡꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9 ꯐꯥꯎꯕ ꯆꯠꯊꯕ ꯇꯥꯔꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯣꯠꯆꯩ ꯑꯃꯠꯇ ꯄꯨꯁꯤꯟꯕ ꯌꯥꯍꯟꯗꯕꯒꯤ ꯐꯤꯔꯦꯞ ꯂꯧꯒꯅꯤ꯫ ꯃꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯠꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯤꯂꯥ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤ ꯑꯩꯈꯣꯏ ꯇꯧꯗꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯀꯤ ꯚꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯁꯤꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯗ ꯑꯋꯥ ꯑꯅꯥ ꯄꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯀꯨꯀꯤ ꯚꯂꯨꯟꯇꯤꯌꯔ ꯀꯥꯡꯕꯨꯅ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯣꯏ, ꯑꯩꯈꯣꯏ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ, ꯑꯩꯈꯣꯏ ꯃꯁꯤꯒꯤꯗꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯇꯥꯡ 9 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯃꯁꯤ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯚꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯃꯣꯔꯦꯗ ꯂꯩꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕꯁꯦ ꯈꯨꯗꯛꯇ ꯂꯧꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯁꯟꯕ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯨꯁꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯛꯀꯗꯧꯕ ꯇꯥꯔꯤꯛ 9ꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯑꯁꯤ ꯍꯧꯖꯒꯅꯤ꯫